Lairik ningthina hairabasu Ngakpiba Heibagi Wakhallon Yaodraba misak aduna tauba Thabak Khudingmak Pakpa Ngamloi haina thangmaiban ACG MLA KS Joykisan Fongdokhrei. Wafam masing asi thangmaibanda leiba Tharon Baptist Church SBA Women Fellowship ki chahi yangkhai mapum fabaga mari leinana pangthokpa Golden Jubilee gi thoramda mahakna fongdokhibani. Thoram aduda MLA Joykisan makha tana haikibada lamdam asida hingminari bai koi Khudingmak kanglo furup khaidana nungsi chanana leiminaba haibasi maru oi amana amagi asoiba Tinaba amadi hunaraga leibagi mahot chawkhat thorangda mai onsinduna changshin minasi MLA Joykisan Tharon Khul SBA gi office building ama foundation di nangnana ba present toragani haina thazaba piki nakala maromda thoramaduga mari leinana Tharon Khul gi SBA gi executive secretary Reverend Kaishung Pamaina hai Tharon Khul asi sana konungi puari da masak khangba khulama oiribani mahaki Makubokna kumzali singa maga chamapan humpumapan na khul asida ahanboy na Christian lining hodokraba matung kumzali singa maga chamapan humudra mangada women fellowship amuk hodokhe ngasi fellowship asi chahi yangkhai mapung fadu na sanagi chahi oina khangnare haiki akhoi ki tungi generation ki wakto bom dekhale husi hanga ki dehingda husi se before just too late akhoi loi forget and forgive loi kautona se ngapna se ado koi nuksina se Wakhallon se system mas na maruwe conflict involved to community khangde conflict impact to community khangde loin mak se we are all Manipuris, we are all Indians sigis nang kaw dana akhoi pun mak se nuksina na we are all human se boses se humanity Yaodraba humanism gi Wakhallon da thabak tawdagadi lairik su phana hichanu phana su chaw chanu phana su ina khongjanu makhoi do ishwani yagadu ni ngatane koi lamdam nasida community ki amuk leye koi Christian su leye sipai po pugi nat chapasu dum laibani adu maru oina ishona pamse ngoi babu nungsina lemenaba haibani mahak lakpasi ingtha taptaba purakpani haibani adu ga joi ba koi si kana su landaba leite amana amabu koknaraga forgive and forget haibase ishona su takibani adu ga koi gi punsi si ingtha tapthana peace oina panaba haibase ishona pamni aduna lamdam asida leriba pai kibek ngasigi jubilee asigi numetigi hore haraga ekogi lamdam asida ingta taptaba leisnu haibase aihak na mayam ge mafam da thamjage ishona mayam bu pibi bo osno